Churachandpurdagi huranba kharana Torbungda leiba mitaigi yumsingdagi jinga fangnaba honarappada CRPF ka khutthoknaramgadaure. Kanglup maselgi tamthiraba langi ahanba lanfam oikhiba Torbung Banglagi mitaigi yumsing paktaknana mai thadokibada chithahuba yum kharadagi mathak kopliba jingasing Churachandpurdagi thomjilakiba huranba kharana faktuna punanaba honavada mafam adubu ngak selagliba CRPF ki officer amana athingba pirubadagi nakal anigi marakta khutthoknaramgadaure. Thogdok asing ha nungthil pung mari rom tarakpada thokibane lanjena khraba mitei singi mai chahaudana lemauba yum singi mathak kubliba jinga sing faktoktuna hurana ba honaramliba mafam asina Torbung kaithelna konsiliba area dane jinga faktuna punana ba honaragliba sing adubo athingba pirubadage makoiga CRPF ka gi marakta awaya khum tawduna ningai sangdanarkhe khwaidagi ngakna thokibana huran ba lakiba miyoi sing adugi manungda masana masabo Range Forest Officer ni haijaba Robert kauba miyoi ama yawi haire makoibu CRPF na athingba pibadage miyoi asimangna ngarang August 18 da yamlaba miyamga loinana amugana laktuna mitaigi yumsing kubliba jinga sing loina faktoklaga pugani haiduna phauba kihelam ki haire thogdok asigi matang da haktheng nakiba CRPF ke maikaidage Churachandpurgi SP da report tawrakhi haire. Report aduda Robert kauba miyoi ama nalusingba kangbuna mathau pangthokliba CRPF singda kihan khangan bagi damakta mahaki mathakta laukhatpam thokba thabak laukhatpiyu amasung mahakna ngarang amugan na laklaga mitaigi yumsing sidokpagi thabak sathagani hairibase thingnanaba thabak laukhatpaga loinana mathau tarabade Rapid Action Forcing deploy tawbiyu phauba haijaraki haire. Loinana tidim lambi paringi ngahak laitana thoganingdaba thogdoksing thoragliba mafamsing asida deploy tawriba tara suba BSF Mapan suba AR, Chamaga Humpunipan suba BSF, Chamaga Marfumari suba amasung, Chamaga Kontrahumdoy suba CRPF ke checkposting so, Mikup na humsing na laina ba pau pibi na ba suhaijaraki haide. Robert kauba miyoy ama na lutsing duna lakiba huran ba singbo, CRPF na ngamduna takthokraba matungda, ngarang amugan na yamlaba miyamga loina na lakani haiduna kihalam kiba dumakti thabak to onthorokidre haide.